Surah Al-Kahf के आयत नंबर 99 लगे أعوذ بالله من الشيطان الرجيم بسم الله الرحمن الرحيم وتركنا بعضهم يومئذ يموج في بعض ونفخ في الصور فجمعناهم جمعا وعرضنا جهنم يومئذ للكافرين عرضا الذين كانت أعينهم في غطاء عن ذكري وكانوا لا يستطيعون سمعا أتوقع متى هاي كريجل كرنين كي متان دا هاي كريكو أتوقع الله نتحدوكني مخويبو إخوي نتحدوكني ها थादोकनी मखोय खराबो खरागी मायोक्ता नुमित अदुदा इथक थोमजिन्ना बगुम अदुगा पेरे सिंगा खोलकनी अदुदगी अखोयना खोमजिनगनी मखोयबु पुलप पुन्ना कयामत की नुमित तुगी नि हायरेसे कनानो करका इने दौरदु याजुज माजुज दो अदु खिंसिंग ममबा याजुज माजुज बयान अत्र मखचा करसे याजुज माजुज ओइदोर बमी सिंदो अदु मी सिंदु जिगा दिवार दो खाजिन थमेदरा अदु लोखरबो खाजिन थमेद वारिदु लोखरे मचेत थुगायरा अम्मे जुकरनेना जुकरनेना खाजिला मतुंग दने मखोयना ने मचेत अल्लाह की हुकुम दगी रब की वादादी अचुंबनी है अब मतमदा तौनी है बनेबा ए मतमदुला मतमदुला आपकान ददी मचेम से तारकने है बनेबा अदु सीर अदु की ममांग ने बसे है वासी मवासी अदु समजिन नो मतुंग नते बसी अदु ममांग दा करी ओइदे है दु होय करका इंजिन न अमगा तुजिन न लेने थबक सी तौफम करम खंगोय बम होय फेल होय कने बा मोय दुनिया से पाल सुना दुनिया से यामना लिंग न ले तारसु मतम दु मोयसी कया अमदायदो माइथी लाकने करी तौदगे कम तौदगे दीवार लान बंगमलब होन कनेबा इनदना अदु मतमदुदा सूर हों कनेबा अदि कयाम याजु माजु से थोरक मतलब से थोक तन होइन पान लिंग न लेबो मतम से सिगिसिदा लिंग न लेदि लेरगा मोय तौगे थबतु ngमदा अदु मतमदना खुदकता सूर खोम के दौरसी अदु मतमदा आइना पुंजिंगने लोयरा कयाम लोयरा मिना वारदना अदुगा इखोयना थेंदुना थमगनी जहन्नमबु नुमित अदुदा थाजदब सिंगी ममांगदा सिंदोक्तुना जहन्नम सिलेरे ना किन्न तंगने वनगने लोयरा मखोयगे ममित सिंदु माइखुमना कुपसिन खरब सिंदु अल्लाहबु हायदि आइबु निंगसिंगबदगी अदुगा ngamjakhidraba singdu aigi wahaibu tajaba zikri si aigi nisingba haibane ba zikr sikari no quran se aigi quran dagi mamai khumjindana mamit khumjindana leiba mi singdo tajaba ngam tajadana leiba singdo taba laista tiuna sama taba ki pangal sure le taba ade taning sutta taning da quran ha sina mo oiba adun taba ngam da adun mi singdu माना चलिदु माना खाली निंगिदु अदुगा कुरान से ताबदा वाबदा ताब नम्बरदा अदुगा मिसिंग दो नेबा काफिरास आर लिल काफिरिना हत्यावदु खान ब्रा थाजदब सिंगना मखोयना लौबा यागनी हाइना आइगी इनाइ सिंगबु आइबु थमलगा मखोयगी मिचंग सिंग ओइना तसेंगनमक आइखोयना थौरांग तौख्रबनी जहन्नमबु थाजदब सिंगी खुदोल ओइना लुंगे अलाबु थाजदबने मखोयना अवलिया मखै लाली ओना मिचंग पंगल ले न मखोय लाली दो अल्लाह थाजदबने बा दो थाजदबोरदी अलाबु थाजदबगी मागी थौरांग दावत ले रे दावत लमा करिनो जहन्नम की दावत नुजुल लदी मेहमानदारी अतिथियम लापु तमदा चाक पिचबदु दावत तौबदो मेहमान की अदुनी नुजुल हारसी अदुगी दावतु नुजुल से दावत तु बनेबा मखोय दावत ति मैनो नमी जहन्नम न दावत तौनी हेबने अल्लाह न हतीन हाइबो वाना हायो अखोयबु हायोरा न खोयदा ख्वाइदगी मांगजगदौरिबा सिंगदु मखोयगी थबक सिंगी मतंगदा ति रसूल दा हायो ना हायो बथौ खैदो लोर पुमा मांगदो मांगद लेदो रा अदु मी
هاي ورا كنا خسر الدنيا والآخرة دنيا مسو آخرة أنا مكتبون ما لدربا لكن إن الإنسان لفي خسر هاي دنا إنسان شيء خسر دودين خسر خسروا كهارسي خسر إذا أمام بدل لون لير من إنسان فرم مكسي أدو ميسين دودي مخوي تبع مري ما تبع هاي دنا أدو ميسين دودني ما هو دربا أنا ياو هدو إن أتينا دا ولا سر ولا سر الأسر دا أدو يدوس لهايرو ما دو ميدو كنا كرم مينو هاي ورا دو كرم مينو مخوي دو مخوي كي هون تبغى ثم هيدو لون ما عندك أعمال هذه عمل كي بلورين أعمال هذه عمل سندو لون ما عندك ميسين شيء مخوي نتوزع كيبا أفا خلا تو كرسو كيف سندو موي تو كيسن لوي مانغا دابا مخوي كي هون أجابدو مان خرابا تايبان بنسيدا مخوي ندي خنجربسو مخوي نفجبا تو فجنا توزري هاينا يكون توسع أفبني أنا خان مخوي كي ثابتا أدو ميسين دولما ما عندك دورسي أدو كرم مينو أدو مخارج ياوي ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯑꯐꯕꯅꯤ ꯑꯆꯨꯝꯕꯅꯤ ꯁꯋꯥꯞꯅꯦꯅꯤ ꯈꯜꯂꯤꯕ ꯑꯗꯨꯒ ꯄꯨꯃꯥꯡꯗꯤ ꯃꯥꯡꯒꯗꯕꯗ ꯃꯤꯁꯤꯡꯗꯨ ꯀꯔꯝꯕꯅꯣ كرم ꯍꯥꯏꯕꯗꯨ مينو أدو مخارج لا يبغى ꯃꯈꯣꯏꯗꯨꯅ ꯊꯥꯖꯈꯤꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯑꯌꯥꯠꯁꯤꯡꯕꯨ ꯑꯃꯁꯨꯡ ꯅꯣꯡꯃꯗꯤ ꯃꯥꯒ ꯎꯅꯒꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗꯨ ꯀꯥꯟꯅꯗꯕ ꯑꯣꯏꯈ꯭ꯔꯕ أنا ألاقي ونني كو ألاقي ما عندك كاري هاي دقيقة خان هاي دقيقة هاي بدا ألاقي ما عندك ونروي هاي بشيء شيء آخرة حاجة تبغى ꯑꯗꯨꯒꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗꯨ ꯀꯥꯟꯅꯗꯕ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯔꯣꯏ ꯃꯈꯣꯏꯗ ꯍꯤꯡꯒꯠꯍꯟꯕꯤꯒꯗꯕ ꯅꯨꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯈꯜ ꯑꯃꯠꯇ ꯈꯜꯗꯨ ꯂꯨꯝꯍꯜꯂꯔꯣꯏ ꯈꯜ ꯑꯗꯨ ꯑꯐꯕꯅꯦ ꯇꯧꯕ ꯊꯕꯛꯁꯤꯡꯗꯣ ꯃꯤꯖꯥꯟꯒꯤ ꯈꯜꯗꯨꯗꯕ ꯌꯥꯎꯔꯣꯏ ꯀꯣꯟꯕꯗ ꯀꯔꯤꯒꯤꯅꯣ ꯑꯌꯥꯠꯁꯤꯡꯁꯤ ꯌꯥꯗꯕꯗꯒꯤ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯇꯨ ꯌꯥꯗꯔꯒ ꯃꯣꯏꯅ ꯑꯐꯕꯅꯦꯅ ꯃꯥꯒ ꯑꯧꯂꯤꯌꯥꯅ ꯇꯥꯛꯄ ꯋꯥꯂꯤꯅ ꯇꯥꯛꯄ ꯑꯗꯨꯅ ꯇꯥꯛꯏꯅꯦꯅ ꯆꯠꯈꯤꯕꯗꯨ ꯑꯗꯨꯅ ꯈꯜꯗꯨꯗ ꯌꯥꯎꯔꯔꯣꯏꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯐꯕꯅꯦ ꯈꯟꯈ꯭ꯔꯁꯨ ꯃꯗꯨ ꯃꯈꯣꯏꯒꯤ ꯁꯥꯁꯇꯤꯅꯤ ꯖꯍꯟꯅꯝꯗꯨ ꯃꯈꯣꯏꯅ ꯊꯥꯖꯈꯤꯗꯕꯗꯨꯒꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯧꯈꯤꯕꯒꯤ ꯑꯩꯒꯤ ꯑꯌꯥꯠꯁꯤꯡ ꯑꯃꯁꯨꯡ ꯑꯩꯒꯤ ꯔꯁꯨꯜꯁꯤꯡꯕꯨ ꯐꯥꯒꯤꯗꯧꯅ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯔꯁꯨꯜꯁꯦ ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯈꯤꯌꯦꯕ ꯍꯨꯖꯨ ꯑꯣꯏꯅ ꯐꯥꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯗꯨꯅ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯌꯥꯗꯦꯗꯅ ꯑꯩꯈꯣꯏ ꯑꯩꯁ ꯅꯪꯅ ꯍꯥꯏꯕꯅ ꯌꯥꯔꯣꯏ ꯃꯥꯅ ꯍꯥꯏꯔꯛꯀꯗꯕꯅꯦꯅ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯇꯨ ꯇꯥꯕꯟꯇꯦ ꯉꯥꯏꯈꯣ ꯅꯪꯅ ꯍꯦꯛꯇꯗꯨ ꯑꯥꯔꯊ ꯌꯥꯕꯟꯇ꯭ꯔꯦ ꯈꯟꯊꯒꯗꯕꯗꯨ ꯁꯤ ꯂꯤꯡꯅꯅꯤ ꯍꯧꯖꯤꯛ ꯂꯩꯅꯈ꯭ꯔꯤꯁꯤ ꯇꯁꯦꯡꯅꯃꯛ ꯊꯥꯖꯕꯁꯤꯡ ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛꯁꯤꯡ ꯇꯧꯕꯁꯤꯡꯗꯨꯗꯤ ꯃꯈꯣꯏꯅ ꯐꯪꯖꯒꯅꯤ ꯐꯤꯔꯗꯧꯁꯀꯤ ꯍꯩꯀꯣꯜꯁꯤꯡꯗꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯐꯤꯔꯗꯧꯁ ꯑꯁꯤ ꯖꯟꯅꯠꯀꯤ ꯃꯃꯤꯡꯅꯤꯗꯅ ꯄꯦꯔꯥꯗꯥꯏꯁ ꯍꯥꯏꯕꯅꯤ ꯏꯪꯂꯤꯁꯇ ꯄꯦꯔꯥꯗꯥꯏꯁ ꯀꯧꯕꯅꯤ ꯑꯔꯕꯤꯗ ꯐꯤꯔꯗꯧꯁ ꯏꯪꯔꯦꯖꯤꯅ ꯄꯦꯔꯥꯗꯥꯏꯁ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯍꯩꯀꯣꯜ ꯃꯩꯇꯩꯂꯣꯟꯗꯅ ꯁꯔꯒ ꯂꯩꯒꯅꯤ ꯃꯈꯣꯏ ꯃꯗꯨꯗ ꯂꯣꯝꯕ ꯅꯥꯏꯗꯅ ꯄꯥꯝꯖꯔꯣꯏ ꯃꯈꯣꯏꯅ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯍꯣꯡꯗꯣꯛꯄ ꯍꯧꯖꯤꯛ ꯆꯪꯈ꯭ꯔꯕꯗ ꯃꯈꯣꯏꯅ ꯍꯣꯡꯗꯣꯛꯄ ꯄꯥꯝꯃꯔꯣꯏꯕ ꯐꯤꯔꯗꯣꯁꯇꯨ ꯍꯥꯏꯌꯨ ꯁꯃꯨꯗ꯭ꯔꯅ ꯃꯨꯛ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩꯒꯤ ꯔꯕꯀꯤ ꯋꯥꯍꯩꯁꯤꯡꯗꯨ ꯏꯅꯕꯒꯤ ꯇꯁꯦꯡꯅꯃꯛ ꯁꯃꯨꯗ꯭ꯔꯗꯨ ꯂꯣꯏꯊꯣꯛꯈꯤꯔꯝꯒꯅꯤ ꯑꯩꯒꯤ ꯔꯕꯀꯤ ꯋꯥꯍꯩꯁꯤꯡ ꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯝꯂꯕꯁꯨ ꯃꯗꯨꯒ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯁꯃꯨꯗ꯭ꯔ ꯑꯃ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯁꯃꯨꯗ꯭ꯔꯁꯤ ꯄꯤꯛ ꯊꯟꯅ ꯃꯨꯛ ꯑꯣꯏꯔꯕ ꯑꯗꯨ ꯑꯇꯣꯞꯄ ꯑꯃꯁꯨ ꯑꯗꯨꯝ ꯄꯨꯔꯛꯑꯕ ꯑꯗꯨꯁꯨ ꯑꯜꯂꯥꯍꯒꯤ ꯔꯕꯀꯤ ꯋꯥꯍꯩꯗꯨ ꯏꯕꯗꯅꯦ ꯂꯣꯏꯈꯤꯅꯦꯕ ꯃꯨꯛꯁꯤꯡꯗꯨ ꯁꯤ ꯍꯥꯏꯔꯤꯕ ꯑꯌꯥꯠꯁꯤ ꯈꯟꯊꯒꯗꯕꯅꯦ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯏꯗꯅ ꯍꯥꯏꯗꯅ ꯂꯣꯏꯔꯦꯕ ꯁꯤꯗ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦꯕ ꯏꯁꯂꯥꯝꯁꯤ ꯑꯜꯂꯥꯍꯅ ꯔꯁꯨꯜꯗ ꯄꯤꯔꯛꯏꯕ ꯀꯨꯔꯥꯟꯁꯦ ꯁꯤꯅ ꯂꯣꯏꯔꯦꯕ ꯑꯗꯨ ꯅꯈꯣꯏꯅ ꯁꯤꯗꯒꯤ ꯑꯃꯨꯛꯀ ꯑꯍꯦꯟꯕ ꯃꯌꯥꯝ ꯊꯤꯗ꯭ꯔꯣ ꯑꯩꯈꯣꯏꯗ ꯁꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯟꯅꯈ꯭ꯔꯤꯁꯤ ꯊꯋꯥꯞꯀꯤ ꯁꯨꯅꯠꯀꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯑꯗꯨꯒꯤꯗꯨ ꯁꯤꯗ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯌꯨ ꯇꯁꯦꯡꯅꯃꯛ ꯑꯩꯗꯤ ꯁꯨꯞꯅꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯤ ꯁꯤꯒꯤ ꯑꯌꯥꯠ ꯑꯅꯤꯁꯤ ꯈꯟꯊꯣꯛꯑꯕ ꯅꯈꯣꯏꯒꯨꯝꯕ ꯁꯤ ꯔꯁꯨꯜꯗ ꯍꯥꯏꯍꯜꯂꯤꯃꯤꯀꯣ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯤ ꯁꯨꯞꯅꯒꯤ ꯅꯈꯣꯏꯒꯨꯝꯕ ꯈꯪꯍꯟꯕꯤꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯅꯈꯣꯏꯒꯤ ꯂꯥꯏꯗꯨ ꯏꯂꯥꯗꯨ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯥꯏꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯃꯥꯒꯤ ꯔꯕꯀ ꯎꯅꯕꯒꯤ ꯑꯁꯥ ꯇꯧꯖꯕ ꯃꯥꯅ ꯇꯧꯖꯕ ꯑꯣꯏꯁꯅꯨ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯦꯡꯃꯥꯟꯅꯕ ꯄꯨꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯔꯕꯄꯨ ꯂꯥꯠꯆꯕꯗ ꯀꯅꯥ ꯑꯃꯠꯇ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯂꯥꯏ ꯍꯥꯏꯕ ꯃꯤꯇꯩꯂꯣꯟ ꯑꯩꯈꯣꯏ ꯂꯣꯟꯗꯅ ꯂꯥꯏ ꯍꯥꯏꯕ ꯑꯔꯕꯤꯗꯅ ꯏꯂꯥ ꯍꯥꯏꯕ ꯑꯜꯂꯥꯍꯅ ꯍꯥꯏꯒꯦ ꯏꯒꯦ ꯑꯍꯦꯟꯕ ꯄꯤꯒꯦ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯁꯃꯨꯗ꯭ꯔꯗꯨ ꯑꯃꯃꯨꯛ ꯌꯥꯎꯔꯒ ꯏꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏꯕ ꯑꯣꯔꯗꯔ ꯃꯌꯥꯝꯁꯤ ꯇꯥꯎꯊꯔꯛꯄ ꯂꯣꯏꯕ ꯅꯥꯏꯔꯣꯏ
ꯑꯗꯨꯕꯨ ꯁꯤꯗ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯍꯜꯂꯦꯕ ꯑꯩꯗꯤ ꯁꯨꯝꯅꯒꯤ ꯃꯤꯅꯦꯕ ꯅꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯡꯃꯥꯟꯅ ꯄꯨꯊꯣꯛꯏꯗꯣ ꯑꯜꯂꯥꯍ ꯈꯛꯇꯅꯦ ꯃꯄꯨꯁꯦ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗ ꯃꯄꯨꯡ ꯐꯥꯍꯜꯂꯣ ꯀꯨꯔꯥꯟꯁꯤꯗꯤ ꯎꯔꯨ ꯂꯩꯔꯨꯀꯥꯟꯗ ꯑꯜꯂꯥꯍ ꯈꯛꯇ ꯂꯥꯠꯄꯒꯤ ꯑꯜꯂꯥꯍ ꯈꯛꯇꯅ ꯍꯥꯏꯕ ꯏꯟꯕꯒꯤꯅꯦꯕ ꯀꯨꯔꯥꯟꯁꯤꯗ ꯍꯥꯏꯔꯤꯁꯤ ꯑꯗꯨꯒ ꯁꯤꯔꯀ ꯇꯧꯗꯅꯕ ꯁꯤꯔꯀ ꯇꯧꯗꯅꯕ ꯑꯗꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯁꯤꯛꯁꯤꯅ ꯑꯣꯛꯇꯗꯅ ꯃꯦꯟꯁꯤꯟꯅꯗꯅ ꯃꯌꯥꯝ ꯑꯃ ꯄꯨꯈꯠꯅꯗꯅ ꯁꯤꯗ ꯍꯥꯞꯆꯤꯟꯅꯕ